ꯃꯇꯝ ꯑꯃꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯕꯒꯨꯝ ꯇꯧꯔꯦ꯫ ꯆꯍꯤ ꯆꯨꯞꯄ ꯀꯥ ꯍꯦꯟꯅꯁꯨ ꯁꯥꯗꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯏꯪꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯂꯩꯔꯝꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯇꯥꯡꯅ ꯃꯗꯨꯁꯨ ꯆꯍꯤ ꯃꯌꯥꯝ ꯀꯥꯟꯅꯔꯒ ꯏꯁꯤꯡ ꯏꯆꯥꯎ ꯏꯀꯪꯒꯤ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃꯗ ꯍꯟꯅ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯊꯣꯛꯂꯦ, ꯏꯀꯪꯁꯨ ꯊꯣꯛꯂꯦ꯫ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯅꯦꯝꯂꯤꯉꯩ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯊꯕꯛꯁꯤꯡꯁꯨ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯑꯣꯏꯅ ꯂꯨꯅ ꯈꯟꯅꯗ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯩꯅꯥꯁꯤꯡ ꯂꯩꯔꯝꯕꯅꯤ꯫ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯦꯂꯦꯔꯤꯌꯥꯒꯤ ꯑꯀꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯦꯂꯦꯔꯤꯌꯥꯗ ꯅꯠꯇꯅ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯑꯇꯩ ꯂꯩꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁꯀꯤ ꯃꯤꯡ ꯇꯥꯕꯗ ꯃꯤꯄꯥꯏꯅꯔꯝꯕ ꯑꯗꯨ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯒꯤꯗꯤ ꯗꯦꯡꯒꯤꯗ ꯑꯣꯟꯈ꯭ꯔꯦ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯩꯅꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯅꯔꯛꯈꯤꯕ HIV, AIDS, COVID-19ꯒꯤ ꯆꯩꯊꯦꯡ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ, ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯂꯦꯞꯇꯅ ꯁꯥꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯂꯦꯝꯒꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯠꯄꯁꯤ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡꯅ ꯑꯣꯏꯔꯤ꯫ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ 2015ꯗ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡꯗ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯔꯛꯈꯤ꯫ ꯗꯦꯡꯒꯤꯃꯛꯅ ꯃꯤ ꯁꯤꯈꯤꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯔꯤꯄꯣꯔꯠ ꯂꯩꯅꯈꯤꯗ꯭ꯔꯕꯁꯨ ꯑꯁꯣꯟ ꯑꯅꯥ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯇꯣꯞꯄ ꯂꯩꯅꯥꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤ 2015ꯗ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯁꯤꯡ 5,917 ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯆꯍꯤ 2023ꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯃꯁꯤꯡ 38 ꯁꯨꯈ꯭ꯔꯦ꯫ ꯂꯨꯔꯤꯕꯗꯤ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯁꯨ ꯀꯟꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯖꯨ ꯊꯥꯁꯨ ꯍꯧꯔꯛꯂꯦ꯫ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯛꯂꯤꯕ ꯀꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅꯁꯨ ꯁꯥꯕ, ꯅꯣꯡꯁꯨ ꯆꯨꯗꯨꯅ ꯆꯣꯠ ꯂꯥꯎꯕ ꯐꯤꯕꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕꯅꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯑꯃ ꯂꯩ, ꯃꯅꯤꯄꯨꯔꯗꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯁꯤꯟꯈꯤꯗꯨꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯡꯗꯣꯔꯛꯇꯨꯅ ꯆꯍꯤ ꯑꯃꯗ ꯊꯥ 10ꯗꯤ ꯀꯥꯂꯦꯟ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯁꯥꯁꯨ ꯁꯥꯕ, ꯆꯣꯠ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯍꯧꯈꯤꯕ ꯆꯍꯤꯗ ꯆꯞ ꯆꯥꯅ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ, ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯂꯕꯗꯤ ꯃꯇꯣꯝꯗ ꯐꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯋꯥ ꯂꯩꯇꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯛꯂꯤꯕ ꯀꯥꯡꯁꯨ ꯈꯔ ꯏꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯇꯣꯝꯇ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯕꯗꯨ ꯑꯏꯪꯕ ꯐꯤꯕꯝꯗꯁꯨ ꯍꯩꯅꯕꯗꯧꯅ ꯇꯧꯗꯨꯅ ꯗꯦꯡꯒꯤꯒꯤ ꯑꯀꯤꯕ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯂꯩꯅꯈꯤ꯫ ꯅꯣꯡꯁꯨ ꯆꯨꯕ, ꯁꯥꯁꯨ ꯁꯥꯕ ꯖꯨꯂꯥꯏ ꯊꯥ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯈꯔꯗꯤ ꯗꯦꯡꯒꯤꯅ ꯍꯩꯅꯕ ꯐꯤꯕꯝ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯧꯔꯤ꯫ ꯗꯦꯡꯒꯤ ꯂꯩꯅꯥ ꯍꯥꯏꯕꯁꯤꯃꯛꯇꯁꯨ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯟꯕꯅ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯐꯠꯇꯅ ꯍꯥꯏꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏ꯫ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯩꯇꯕ ꯃꯁꯥ ꯐꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯂꯩꯅꯥ ꯑꯁꯤꯅꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯂꯩꯍꯟꯕꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯛꯄ ꯑꯁꯤꯗ ꯂꯩꯉꯥꯛꯇ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯏꯟꯊꯣꯛꯄ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯄꯥꯛꯁꯟꯅ ꯁꯟꯗꯣꯔꯛꯂꯒ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯪꯇꯥꯏꯗ ꯇꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯃꯤꯌꯥꯝꯗꯅꯤ꯫ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯉꯥꯏꯗꯅ ꯃꯤꯌꯥꯝꯅ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯛꯄ ꯀꯥꯡꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕ ꯃꯇꯝꯗꯤ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯀꯥꯡ ꯆꯤꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯛꯄ ꯀꯥꯡꯒꯤ ꯃꯔꯨꯝ ꯀꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯂꯩꯍꯟꯗꯕꯅꯤ꯫ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯒꯤ ꯃꯅꯤꯡꯗ ꯌꯥꯎꯕ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯂꯩꯕ ꯃꯐꯝ, ꯄꯥꯡꯈꯣꯛꯂꯥꯗ ꯄꯛꯄ ꯏꯁꯤꯡꯗ ꯐꯥꯎꯕ ꯃꯔꯨꯝ ꯀꯣꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯕꯨ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯃꯔꯨꯝ ꯀꯣꯛꯄ ꯉꯝꯕꯅ ꯀꯥꯡꯒꯤ ꯃꯔꯨꯝ ꯀꯣꯛꯐꯝ ꯂꯩꯍꯟꯗꯅꯕ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯏ꯫ ꯀꯥꯡ ꯃꯈꯜ ꯑꯁꯤꯒꯤ ꯍꯩꯅꯕꯤ, ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯑꯏꯪ ꯑꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯣꯝꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯉꯝꯂꯣꯏꯗꯕꯅ ꯀꯥꯡꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯌꯥꯕ ꯃꯐꯝ ꯂꯩꯍꯟꯗꯕ ꯑꯃꯗꯤ ꯀꯥꯡꯅ ꯆꯤꯛꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯑꯣꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯃꯁꯥꯅ ꯈꯪꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕꯅ ꯍꯌꯦꯡ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯊꯦꯡꯅꯕꯗꯒꯤꯗꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯅꯗ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨꯅꯤ꯫
ꯍꯧꯖꯤꯛꯃꯛ ꯂꯩꯅꯥ ꯁꯟꯗꯣꯔꯛꯄ ꯍꯧꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕ ꯇꯥꯏ ꯑꯅꯧꯕ ꯂꯩꯅꯥ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯍꯥꯏꯔꯕꯁꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯅꯕ ꯄꯥꯎꯖꯦꯜꯁꯤꯡ ꯄꯤꯕ ꯇꯥꯏ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯗꯨꯅ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯇꯥꯏ ꯃꯤꯌꯥꯝꯅ ꯄꯥꯈꯠꯀꯅꯤ ꯀꯤꯈꯤꯒꯅꯤ ꯃꯤꯄꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯂꯣꯏ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕ ꯐꯤꯕꯝꯁꯤꯡ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯨꯟꯅ ꯂꯧꯈꯠꯃꯤꯟꯅꯕ ꯇꯥꯏ ꯍꯌꯦꯡ ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯒꯨꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯆꯥꯡꯗ ꯁꯟꯗꯣꯔꯛꯂꯒ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯆꯦꯛꯁꯤꯟꯍꯧꯕꯅ ꯍꯦꯟꯅ ꯐꯩ